Gaza the Israeli forces Thengnanaba sem Sari Hamas. Gaza Strip the Israeli forces ground attack torokpa matamda lan Thengnanaba sem Sari haina militant group Hamas na phongdokre. Report kaya dadi Israel Defense Forces IDF na Gaza ground operation haukre haina phongdokhe. Bait Hanun Amasung awang Gaza gi Buiris refugee camp da Hamas ki fighter sing na Israeli forces ka yamna kanna kapnari haina report sing da haikhe. Maraksida IDF amasung makoy gi intelligence agency sin Vietnam Hamas ki aerial operation gi makok Abu Rukbe hatokre haina claim tawkre. Abu Rukbe asi Hamas ki drone attack aerial detection system amasung hand glider sisinaduna chathaba operation gi daita puba mini haina IDF amasung sin Vietnam thadokhiba apunbagi warol amada haikhe. Atopa mana IDF na Hamas ki naval commander Abu Sahiban su hatokre haire. Mahaksi haukiba tang tareta Hamas ki militant singna samudra dagi landarakpada maikai takiba leader ni haire. Abu Rukbe amasung Sahiban hatokiba sina Hamas ki top leader sing IDF na kanna target tawri haiba takle. Gaza Nikle Leimai amasung Leinungda attack tawre. Gaza Strip the Israel Defense Forces IDF ki ground operation haure haina nakoy na laukthokpa waina Israel ki defense minister Yob galat na Israel na land gi anauba tangkak tatsang sille Gaza gi Leimai Nikle haina phongdokre. Gaza gi Leimai Nikle aikhoy na Leimai da amasung Leinungda attack tawre. Aikhoy na reng pum na maki terror operative sing mapam pum na magte attack tawre. Lanmi sing de piriba kaman asi yamna mayek sengi madude anauba sasan ama puraktriba phauba operation makha chathagani haiba sini haina galat na phongdokhe. Israel gi atay mapam singi oina de lanmi sing na citizen sing ngakthokna bahona re aikhoy na awanglom da Hezbollah gi threat ge mayol amasung Israel gi mapam pumna makta ngakthokna ba sem Sari haina defense minister na haikhe. Iranian army gi drill haukre. Israel amasung Hamas gi lan pakthok saukthorokadra haina singnari ngai talakta Israel butum na mangana ba wasak pa Iran na makoy gi central Isfahan province ta ground forces ki numit nini gi oiba military drill haukre. Official oiba pawgi source court tawkhiba news agency Iran gi report matungin na drill adu da ground force ki infantry armor vehicle missile artillery drone engineering cyber security communication amasung information technology unit sing loina na transport amasung army gi air force ki support aircraft saruk yakhi haire. Exercise asigi army unit sing na makoy gi khulai gi mapangal khangdokna ba maruwaina range mapasum na thaba smart feature automation mapangal amasung atay network ta best over matik kaya yengthokani haire. Hamas na lanfa nipan thadoklaga nei Palestinian militant group Hamas na makoy gi makut salaga leriba Russia amasung Israel animaki citizen oiba miyoi nipan de thadokna ba wafam de yakhre haire. Hamas ki mihud amana Russia ki mihud singa wari sanaraba matungda lanfa nipan thadokna ba lepkhibani haina thajare. Hamas ki phirep asina maram oiduna Israeli authority na lanfa sing kadai da thamlibano haiba khangde haina Hamas na mamang da haikhiba wafam machin thibani haiba takli haina phongdokhe. Lebanon na Hezbollah amadi Israel anigi marakta lan kapnari basida yaningda ba phongdokre.